ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯃꯤ ꯀꯧꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯃꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯃꯒ ꯈꯛ ꯂꯩꯖꯩ꯫ ꯃꯤꯃꯤꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯆꯍꯤ 4-5ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯃꯤꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯏꯪꯈꯣꯜꯗ ꯊꯥꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯗꯨꯅ ꯃꯈꯣꯏ ꯍꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯊꯕꯛ ꯆꯠꯈꯤꯕ ꯀꯥꯟꯗ ꯃꯕꯨꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯂꯤ꯫ ꯅꯣꯡꯃ ꯃꯤꯃꯤ ꯌꯨꯝꯂꯣꯟꯅꯕ ꯑꯉꯥꯡꯁꯤꯡꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩ ꯃꯕꯨꯡꯅ ꯏꯃꯨꯡꯗ ꯂꯩꯕ ꯇꯟꯖꯥ ꯑꯃꯗ ꯃꯤꯃꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ, "ꯃꯃꯥ, ꯃꯤꯃꯤ ꯅꯠꯇ꯭ꯔꯣꯅꯦ ꯍꯦꯛ ꯀꯞꯄꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯕꯣ, ꯃꯕꯨꯡꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ?" "ꯃꯥꯅꯦ, ꯃꯤꯃꯤꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏ?" "ꯕꯨꯡꯉꯣ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯃꯤꯃꯤꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯑꯗꯨ ꯃꯃꯥꯅ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯕꯨꯡꯁꯨ "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯤꯃꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯙꯤ ꯑꯃ ꯌꯥꯎꯔꯛꯄꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯃꯨꯟꯅꯔꯛꯄꯗꯒꯤ ꯀꯞꯄ ꯑꯣꯏꯔꯝꯈꯤ꯫ ꯃꯃꯥꯅ ꯃꯤꯃꯤꯕꯨ ꯏꯆꯥꯒꯤꯁꯨ ꯍꯌꯦꯡ ꯐꯖꯕ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯥꯏꯅ ꯅꯨꯃꯤꯠ ꯃꯁꯤꯡꯗꯤ ꯐꯅ ꯌꯥꯝꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ "ꯑꯩꯒꯤ ꯂꯥꯏꯐꯗꯤꯕꯤ ꯂꯩꯔꯛꯄ꯭ꯔꯥ, ꯑꯩꯒꯤ ꯂꯥꯏꯙꯤ ꯂꯩꯔꯛꯄ꯭ꯔꯥ" ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯤꯃꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯃꯃꯥꯒ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ napi ꯈꯔ ꯌꯣꯜꯂꯝꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯃꯥꯅ ꯃꯤꯃꯤꯕꯨ ꯅꯪꯒꯜꯗ ꯄꯣꯔꯗꯨꯅ ꯈꯣꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯤꯃꯤꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯥꯏꯙꯤ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯤꯃꯤꯅ ꯂꯥꯏꯙꯤ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯗꯨꯅ ꯃꯃꯥꯒꯤ ꯅꯪꯒꯟꯗꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯔꯒ ꯆꯣꯡꯅ ꯍꯔꯥꯎꯏ꯫ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯃꯤꯃꯤꯅ, "ꯏꯃꯥ, ꯂꯥꯏꯙꯤ, ꯏꯃꯥ, ꯂꯥꯏꯙꯤ!" "ꯀꯩꯗꯧꯔꯒꯦ ꯃꯤꯃꯤ, ꯅꯪꯅ ꯆꯣꯡꯂꯤꯗꯨꯕꯣ?" "ꯂꯥꯏꯙꯤ, ꯏꯇꯥ ꯂꯥꯏꯙꯤ, ꯇꯨ ꯑꯥꯗ." "ꯀꯔꯥꯏꯗꯒꯤ ꯂꯥꯏꯙꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯏꯃꯥꯗꯤ ꯁꯦꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯄꯣꯠꯁꯨ ꯑꯃꯠꯇ ꯁꯤꯠꯇꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯔꯁꯦꯃꯤ ꯅꯪꯕꯣ." ꯃꯤꯃꯤꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯂꯥꯏꯙꯤ ꯍꯥꯏꯅ ꯆꯣꯡꯕ ꯍꯦꯟꯃꯟꯕꯗꯨꯗ ꯃꯃꯥꯅ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯥꯏꯙꯤ ꯑꯃ ꯇꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯂꯥꯏꯙꯤꯗꯨ ꯏꯃꯣꯠꯅ, ꯃꯃꯤꯠꯇꯨ ꯃꯤ ꯑꯃꯒꯨꯝ ꯏꯔꯥꯎ ꯂꯥꯎꯅ ꯃꯃꯥ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯕꯒꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯏꯁ, ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦꯍꯦ, ꯂꯥꯏꯙꯤꯅꯤꯅꯦ ꯃꯁꯤꯗꯤ! ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯃꯥꯏꯅ ꯎꯔꯛꯏꯅꯣ ꯁꯤꯕꯣ? ꯁꯦꯁꯨ ꯁꯦꯒꯥꯏꯔꯦ, ꯃꯣꯠꯁꯨ ꯃꯣꯠꯂꯦꯗ꯫ ꯃꯤꯃꯤ, ꯐꯠꯇ꯭ꯔꯦꯗ, ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯟꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯁꯤ." "ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯙꯤꯅꯤ, ꯈꯨꯜꯂꯣ ꯍꯥꯏꯕ." "ꯁꯦꯒꯥꯏꯔꯦ ꯍꯥꯏꯕꯅꯤꯅꯦ ꯃꯤꯃꯤ ꯅꯪꯕꯣ, ꯋꯥꯅꯒ ꯋꯥꯕꯒ ꯅꯪꯒꯤ ꯅꯤꯡꯉꯥꯏꯅ ꯃꯔꯣꯜ ꯑꯃ, ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ." "ꯏꯃꯥ, ꯂꯥꯏꯙꯤ, ꯑꯩꯒꯤ ꯂꯥꯏꯙꯤ." ꯍꯣꯏ, ꯅꯪꯒꯤ ꯂꯥꯏꯙꯤꯁꯦ ꯑꯩ ꯈꯨꯜꯂꯒꯦꯀꯣ꯫ ꯇꯣꯛꯑꯣ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ, ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦꯕ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ." ꯑꯁꯨꯝꯅ ꯂꯥꯏꯙꯤꯗꯨ ꯈꯨꯜꯂꯒ ꯃꯆꯥꯅꯨꯄꯤ ꯃꯤꯃꯤꯗ ꯄꯤ꯫ ꯃꯤꯃꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯙꯤꯗꯨ ꯀꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯃꯝꯁꯨ ꯃꯝꯂꯦ ꯐꯖꯅ꯫ ꯃꯤꯃꯤꯗꯤ ꯌꯨꯝ ꯌꯧꯕꯒ ꯂꯥꯏꯙꯤ ꯑꯗꯨ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯅ ꯁꯨꯗꯣꯛꯂꯒ "ꯍꯌꯦꯡꯗꯒꯤ ꯁꯥꯟꯅꯔꯣ ꯅꯪꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒ" ꯍꯥꯏꯔ ꯐꯥꯎꯕ ꯃꯍꯥꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯂꯥꯏꯙꯤ ꯇꯥꯔꯝꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯤ꯫ ꯃꯄꯥꯗꯣ ꯑꯁ ꯍꯥꯏꯔꯗꯨꯅ, "ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯙꯤ ꯇꯥꯔꯝꯂꯤꯕ ꯃꯐꯝꯗꯨ ꯃꯪꯒꯦ ꯑꯆꯧꯕ ꯑꯔꯤꯕ ꯑꯃ ꯍꯧꯕ ꯃꯐꯝꯗꯨꯗꯔꯣ ꯂꯥꯏꯙꯤꯅ ꯇꯥꯔꯝꯂꯤꯁꯤꯕꯣ?" "ꯍꯣꯏꯍꯦ, ꯍꯟꯖꯤꯟ ꯍꯦꯛ ꯍꯪꯉꯤ꯫ ꯍꯪꯗ꯭ꯔꯗꯤ, ꯃꯐꯝꯗꯣ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤꯅꯦꯍꯦ꯫ ꯃꯤꯅꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯊꯅꯝꯕ ꯂꯥꯏꯙꯤ ꯑꯣꯏꯔꯝꯂꯕꯗꯤ." "ꯍꯣ, ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ, ꯅꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅꯅꯦ
ꯑꯩꯁꯨ ꯈꯨꯜꯂꯒ ꯄꯨꯔꯛꯂꯕꯅꯤ ꯂꯩꯕꯤꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯁꯤꯅ ꯐꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯨꯗꯤ ꯐꯔꯦꯗ ꯀꯌꯥꯗ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯅꯣ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯦ ꯃꯨꯟꯅ ꯌꯦꯡꯂꯕꯗꯤ ꯃꯤꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯦꯍꯦ ꯍꯣꯏ ꯑꯩꯁꯨ ꯉꯁꯥꯏꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯦꯛ ꯎꯕꯗ ꯍꯌꯦꯡ ꯑꯉꯥꯡꯅ ꯇꯨꯝꯂꯤꯉꯩꯗꯅꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯀꯦ ꯁꯦꯒꯥꯏꯔꯕꯁꯤꯡ ꯑꯁꯤꯁꯨ ꯐꯣꯠꯆꯤꯟꯒꯦ ꯌꯥꯝꯅꯁꯨ ꯃꯣꯠꯂꯦ ꯂꯥꯏꯙꯤꯁꯦ ꯍꯣꯏ ꯍꯣꯏ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ ꯃꯤꯃꯤꯗꯤ ꯃꯥꯒꯤ ꯏꯇꯥ ꯂꯥꯏꯙꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯃꯤꯒ ꯂꯥꯏꯙꯤꯒꯗꯨ ꯊꯥꯗꯣꯛꯅꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯁꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯃꯤꯃꯤꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯃꯤꯒ ꯂꯥꯏꯙꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯎꯏ ꯃꯃꯥꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯔꯒ ꯃꯤꯃꯤꯅ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯨꯝꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯃꯤꯃꯤꯒꯤ ꯃꯃꯥꯗꯨ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯤꯃꯤꯒꯤ ꯃꯃꯥꯅ ꯃꯤꯃꯤꯅ ꯇꯨꯝꯂꯤꯉꯩ ꯂꯥꯏꯙꯤ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯒꯥꯏꯕꯁꯤꯡ ꯑꯗꯨ ꯐꯣꯠꯆꯤꯟꯕꯤꯗꯨꯅ ꯐꯖꯅ ꯁꯨꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯁꯨꯕ ꯃꯇꯝꯗ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯑꯉꯥꯡ ꯑꯃꯗ ꯏꯔꯨꯖꯕꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯝꯃꯤ ꯃꯃꯥꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯧꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒ ꯃꯤꯃꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯏꯇꯥ ꯂꯥꯏꯙꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯂꯥꯏꯙꯤꯗꯤ ꯏꯃꯥ ꯑꯣ ꯏꯆꯥꯒꯤ ꯂꯥꯏꯙꯤꯗꯣ ꯃꯣꯠꯂꯦꯅꯅꯦ ꯏꯃꯥꯅ ꯁꯨꯔꯒ ꯐꯧꯗꯣꯛꯂꯤꯌꯦ ꯀꯪꯕꯒ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯁꯨꯔꯤꯅꯣ ꯏꯇꯥ ꯂꯥꯏꯙꯤꯗꯤ ꯏꯁꯤꯡ ꯌꯥꯝ ꯀꯤꯕꯅꯦ ꯏꯇꯥ ꯂꯥꯏꯙꯤ ꯑꯩ ꯂꯥꯛꯑꯦ ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯇꯥꯕ ꯇꯥꯔꯦꯅꯦꯍꯦ ꯐꯃꯨꯡꯗꯒꯤ ꯍꯩꯃꯥ ꯆꯣꯡꯊꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯃꯤꯃꯤ ꯀꯪꯂꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯏꯇꯥ ꯂꯥꯏꯙꯤꯗꯤ ꯑꯩꯒ ꯂꯥꯞꯅꯕ ꯌꯥꯗꯕꯅꯦ ꯍꯦꯛꯇ ꯀꯞꯄꯅꯦ ꯈꯪꯗ꯭ꯔꯣ ꯅꯣꯏ ꯑꯣ ꯑꯆꯣꯠꯄꯁꯦ ꯑꯃꯨꯛ ꯀꯣꯜꯂꯒ ꯂꯩꯈ꯭ꯔꯦꯅꯦꯍꯦ ꯃꯤꯃꯤ ꯅꯪꯕꯨ ꯉꯥꯛꯇꯗꯤ ꯐꯧꯈꯣꯗꯥ ꯀꯪꯍꯟꯈꯣꯃꯤ ꯅꯪꯕꯣ ꯏꯃꯥ ꯏꯇꯥ ꯂꯥꯏꯙꯤꯁꯦ ꯋꯥꯔꯦ ꯍꯥꯏꯕ ꯅꯨꯡꯁꯥꯗ ꯊꯝꯕꯒꯤ ꯏꯃꯥꯁꯨ ꯅꯨꯡꯁꯥꯗ ꯐꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯀꯔꯤꯅꯦꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯊꯥꯖꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯁꯦ ꯃꯤꯃꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯂꯥꯏꯙꯤ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯃꯥ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯑꯁꯤꯒꯤꯕꯨ ꯁꯥꯟꯅꯖꯁꯅꯨ ꯀꯩꯅꯣ ꯑꯉꯥꯡꯅꯤ ꯌꯥꯔꯦꯍꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯉꯁꯥꯏꯈꯩꯒꯤ ꯂꯩꯀꯥꯏ ꯀꯣꯏ ꯂꯩ ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯃꯤꯃꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯁꯥꯟꯅꯈ꯭ꯔꯦ ꯃꯃꯥꯗꯣ ꯃꯄꯥ ꯊꯕꯛ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯦ ꯃꯃꯥ ꯀꯩꯊꯦꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤ ꯂꯥꯏꯙꯤ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯥꯗ ꯃꯤꯃꯤꯒ ꯂꯩꯃꯤꯟꯅꯧ ꯃꯆꯟꯅꯨꯄꯤ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯃꯕꯨꯡꯗꯣ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯤꯃꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯑꯩ ꯏꯇꯥ ꯂꯥꯏꯙꯤꯒ ꯁꯥꯟꯅꯔꯤꯌꯦ ꯅꯪ ꯌꯥꯎꯕ ꯌꯥꯗꯦ ꯏꯇꯥ ꯂꯥꯏꯙꯤꯗꯤ ꯑꯩꯒ ꯅꯠꯇꯅ ꯀꯅꯥꯝꯇꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯇꯩꯒ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯌꯥꯎꯒꯦ ꯀꯩꯅꯣ ꯏꯇꯥ ꯂꯥꯏꯙꯤ ꯁꯥꯎꯋꯦ ꯑꯇꯩꯒ ꯁꯥꯟꯅꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯧꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯏ ꯃꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯦ ꯃꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯃꯤꯃꯤꯒꯤ ꯃꯃꯥꯅ ꯃꯄꯥꯗ ꯂꯥꯏꯙꯤꯒ ꯃꯤꯃꯤꯒꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯃꯤꯃꯤꯁꯦ ꯂꯥꯏꯙꯤꯁꯦ ꯍꯦꯛ ꯄꯣꯔꯛꯄꯗꯒꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯏ ꯊꯥꯖꯗꯕ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯃꯤꯃꯤꯕꯣ ꯅꯪꯁꯤꯗꯤꯕ ꯂꯥꯏꯙꯤꯁꯤꯒ ꯁꯥꯟꯅꯖꯗꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯇ꯭ꯔꯦ ꯑꯗꯨ ꯂꯩꯕꯤꯌꯨ ꯑꯗꯥ ꯂꯩꯕꯤꯌꯨꯅꯁꯨ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ ꯐꯠꯇ꯭ꯔꯣ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯃꯄꯥꯅ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯃꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯃꯣꯏ ꯃꯄꯥꯗꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯕꯤꯔꯝꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯄꯥꯕꯅ ꯋꯥꯈꯜ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯃꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯃꯣꯏ ꯃꯄꯥꯗꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏꯌꯦ
ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯃꯃꯥ? ꯅꯣꯏꯗꯤ ꯇꯥꯔꯝꯃꯣꯏ, ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯃꯤꯃꯤꯁꯦ ꯂꯥꯏꯙꯤꯁꯤꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯔꯒꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯥ, ꯅꯪꯁꯤꯗꯤ ꯑꯉꯥꯡꯁꯦ ꯅꯪꯕꯨ ꯃꯥꯟꯁꯤꯜꯂꯛꯀꯗꯧꯔꯦꯗ꯫ ꯑꯁ, ꯋꯥꯔꯤꯁꯦ ꯇꯥꯈꯨ꯫ ꯉꯁꯥꯏꯗꯣ ꯑꯩꯅ ꯃꯤꯃꯤ ꯇꯨꯝꯂꯤꯉꯩꯗ ꯂꯥꯏꯙꯤꯁꯦ ꯑꯩꯅ ꯁꯨꯕꯅꯦ꯫ ꯁꯨꯕ ꯃꯇꯝꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯉꯥꯡ ꯑꯃ ꯏꯔꯨꯖꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯈꯪꯗꯦ, ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ, ꯍꯥꯏꯕꯁꯨ ꯍꯩꯇꯦꯗ꯫ ꯌꯥꯔꯦꯁꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯐꯃꯨꯡꯗ ꯆꯪꯉꯦꯀꯣ꯫ ꯑꯗꯨꯒꯅꯦ, ꯃꯤꯃꯤꯒ ꯇꯨꯝꯕ ꯇꯜꯂꯒꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯄꯨꯔꯛꯂꯝꯃꯣ꯫ ꯑꯣ ꯌꯥꯔꯦ, ꯑꯩꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯒꯦ꯫ ꯅꯆꯥꯅꯨꯄꯥꯒ ꯑꯗꯨꯝ ꯇꯨꯝꯃꯣ꯫ ꯃꯤꯃꯤ, ꯂꯥꯛꯑꯣ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯁꯥꯟꯅꯒꯦꯁꯨꯅꯦ, ꯐꯃꯨꯡꯗ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯤꯃꯤꯁꯨ ꯂꯥꯏꯙꯤ ꯀꯣꯟꯗꯨꯅ ꯃꯃꯥꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯋꯥꯃꯟꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯒ ꯃꯤꯃꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨ ꯄꯝꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯃꯃꯥꯡꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯂꯦ, ꯃꯄꯥꯗꯣ ꯑꯉꯥꯡ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯥꯕ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯨ ꯇꯥꯏ ꯃꯄꯥꯅ꯫ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯤ ꯐꯖꯅ ꯇꯨꯝꯂꯤ꯫ ꯃꯄꯥꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯙꯤꯒ ꯃꯤꯃꯤꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯏ꯫ ꯃꯄꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯃꯥ, ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ? ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯃꯤꯃꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯍꯩ, ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎꯅꯦꯍꯦ꯫ ꯃꯤꯃꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯂꯥꯏꯃꯥꯡꯁꯤꯗ꯫ ꯃꯕꯨꯡꯅ, ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯃꯤꯃꯤ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯂꯩꯃꯥꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯃꯤꯅ ꯂꯥꯏꯙꯤꯗꯨ ꯀꯣꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯄꯥꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯅ꯫ ꯃꯤꯃꯤꯗꯨ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯄꯨꯔꯛꯏ ꯃꯃꯥꯅ꯫ ꯃꯄꯥꯗꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯂꯥꯏꯙꯤꯒꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ, ꯑꯉꯥꯡꯁꯦ ꯂꯩꯃꯥꯡꯁꯤꯗ ꯇꯨꯝꯂꯤꯁꯦ ꯀꯣꯛ ꯂꯧꯈꯠꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩ ꯑꯃꯨꯛ ꯀꯧꯗꯅ ꯂꯩꯕ ꯃꯣꯏ ꯃꯄꯥꯁꯤꯁꯨ꯫ ꯑꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯤꯃꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯄꯥꯗ ꯄꯥꯈꯠꯂꯨꯔꯦꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯨꯝꯂꯒ ꯂꯩꯃꯥꯡ ꯑꯁꯤꯗ ꯇꯨꯝꯂꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯕꯥꯁꯤꯗꯤꯕ ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯍꯜꯂꯤ꯫ ꯃꯃꯥ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦꯍꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ? ꯑꯁ, ꯃꯃꯥ, ꯅꯪꯕꯨ ꯇꯨꯝꯂꯕꯣ? ꯃꯤꯃꯤꯗꯣ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯧꯀꯣ꯫ ꯍꯣꯏ, ꯇꯨꯝꯕꯤꯔꯣ ꯃꯄꯥꯁꯨ꯫ ꯇꯨꯝꯕꯒ ꯑꯃꯨꯛ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯗꯣ ꯂꯣꯡꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯃꯤꯗꯤ ꯃꯃꯥꯅ ꯀꯣꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯃꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ, ꯀꯃꯥꯏꯅ ꯃꯤꯃꯤꯅ ꯂꯩꯃꯥꯡꯗ ꯇꯨꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯟꯗꯨꯅ꯫ ꯃꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯤꯟꯌꯥ ꯁꯦꯡꯂꯗꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯃꯕꯥꯅꯤꯁꯨ ꯂꯥꯏꯙꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯙꯤ ꯃꯥꯟꯗꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯃꯤꯒꯤ ꯑꯃ ꯂꯩꯕꯤꯔꯒ ꯍꯥꯟꯅꯒꯤ ꯑꯁꯤ ꯍꯨꯟꯗꯣꯛꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅꯩ꯫ ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯍꯧꯗꯣꯛꯂꯝꯂꯒ ꯃꯄꯥ ꯏꯪꯈꯣꯜ ꯆꯪꯈ꯭ꯔꯦ꯫ ꯃꯤꯃꯤꯗꯤ ꯇꯨꯝꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯗꯥꯏꯗ ꯃꯤꯃꯤꯗꯨ ꯐꯃꯨꯡꯗꯒꯤ ꯀꯟꯅ ꯀꯞꯂꯛꯏ꯫ ꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯍꯧꯒꯠꯂ ꯃꯥꯜꯂꯦꯅꯦꯍꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯃꯥ, ꯑꯩ ꯌꯦꯡꯒꯦ꯫ ꯃꯤꯃꯤ, ꯍꯧꯒꯠꯂꯕꯣꯅꯦ ꯏꯆꯜꯕꯣ? ꯀꯩꯒꯤ ꯀꯞꯄꯤꯅꯣꯅꯦ? ꯏꯃꯥꯗꯣ ꯆꯥꯛ ꯊꯣꯡꯉꯤꯌꯦ, ꯂꯥꯛꯑꯣꯁꯦ, ꯏꯕꯨꯡ ꯄꯣꯕꯤꯒꯦ꯫ ꯇꯜꯂꯤ, ꯑꯩꯒꯤ ꯏꯇꯥꯂꯥꯏꯗꯤ ꯂꯧꯕ ꯌꯥꯔꯣꯏ, ꯍꯨꯟꯆꯦꯛꯄ ꯌꯥꯔꯣꯏ, ꯇꯜꯂꯤ, ꯄꯣꯒꯅꯨ꯫ ꯀꯅꯥꯅ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯒꯦ? ꯏꯆꯜꯒꯤꯕꯨ ꯂꯧꯔꯣꯏꯌꯦꯁꯦ, ꯂꯥꯛꯑꯣꯁꯦ, ꯄꯣꯕꯤꯒꯦꯕ꯫ ꯇꯜꯂꯤ, ꯄꯣꯒꯅꯨ, ꯆꯪꯉꯛꯀꯅꯨ꯫ ꯏꯃꯥ, ꯌꯥꯗꯦ, ꯃꯤꯃꯤꯁꯦ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯑꯉꯥꯡꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯣ? ꯅꯪꯅ ꯀꯔꯤꯃꯨꯛ ꯇꯧꯔꯨꯔꯒꯦ? ꯑꯁ, ꯕꯥꯕꯥ, ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯗꯤ꯫
ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯈꯪꯗꯦ, ꯃꯥꯏ ꯂꯥꯏꯗꯤ ꯂꯧꯕ ꯌꯥꯔꯣꯏ, ꯍꯨꯟꯗꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯃꯄꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯃꯥꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯏ꯫ ꯃꯤꯃꯤꯅ ꯂꯥꯏꯗꯤ ꯀꯟꯅ ꯀꯣꯜꯂꯗꯨꯅ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯗꯤ ꯍꯨꯟꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯩ ꯑꯇꯣꯞꯄ ꯂꯥꯏꯗꯤ ꯄꯥꯝꯗꯦ, ꯂꯩꯕꯤꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯗꯨꯅ ꯀꯞꯄ ꯑꯗꯨꯗ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯄꯥꯟꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯃꯤꯅ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯑꯃꯨꯛꯀ ꯊꯦꯝꯂꯝꯃꯤ ꯃꯤꯃꯤꯕꯨ꯫ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯏꯆꯥꯒꯤ ꯂꯥꯏꯗꯤꯕꯨ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯗꯅ? ꯏꯃꯥ ꯐꯨꯒꯦꯅꯦ, ꯏꯆꯥꯒꯤ ꯂꯥꯏꯗꯤ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯣ? ꯅꯪꯅ ꯍꯥꯏꯗꯨꯗꯤ, ꯏꯄꯥꯅꯁꯨ ꯍꯥꯏ, ꯅꯕꯥꯅꯤ ꯌꯥꯝ ꯐꯠꯇꯦ, ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯗꯤ ꯂꯧꯕ ꯌꯥꯔꯣꯏ, ꯆꯪꯉꯛꯀꯅꯨ, ꯅꯣꯏ ꯆꯪꯉꯛꯀꯅꯨ꯫ ꯃꯄꯥꯅ ꯂꯧꯔꯣꯏ, ꯏꯆꯥꯒꯤ ꯂꯥꯏꯗꯤꯁꯦ ꯀꯅꯥꯝꯇꯅ ꯂꯧꯔꯣꯏ, ꯅꯪꯒꯤꯅꯤ, ꯏꯆꯥ ꯃꯤꯃꯤꯒꯤꯅꯤ, ꯁꯦ ꯀꯞꯀꯅꯨ, ꯀꯞꯂꯕꯗꯤꯅꯦ ꯏꯇꯥ ꯂꯥꯏꯗꯤꯁꯨ ꯀꯞꯂꯅꯤ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ, ꯃꯕꯨꯡꯗꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯆꯥ ꯃꯤꯃꯤꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯀꯥꯎꯅꯅꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯩꯊꯦꯜꯗꯒꯤ ꯃꯃꯜ ꯑꯌꯥꯝꯕ ꯐꯖꯕ ꯂꯥꯏꯗꯤ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯄꯤꯔꯕꯁꯨ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯅ ꯂꯪꯊꯣꯔꯛꯄ ꯁꯥꯎꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯃꯤꯃꯤꯅ꯫ ꯏꯇꯥ ꯂꯥꯏꯗꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯃꯃꯥ ꯃꯄꯥꯅ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯉꯥꯡꯕ ꯋꯥ ꯄꯨꯝꯕ ꯃꯤꯃꯤꯅ ꯇꯥꯗꯕ ꯈꯪꯗꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯤꯅ ꯃꯆꯥ ꯃꯤꯃꯤꯒꯤ ꯃꯇꯧ ꯑꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯃꯤꯃꯤꯒ ꯂꯥꯏꯗꯤꯒꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯤꯃꯤꯗ ꯌꯨꯝꯂꯣꯟꯅꯕ ꯃꯧ ꯑꯃꯅ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯗꯤꯗꯣ ꯃꯨꯜꯂꯒ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯃꯤꯃꯤ ꯌꯥꯝꯅ ꯀꯟꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯅꯥꯛꯇ ꯃꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯈꯨꯠꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯀꯞꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯤꯃꯤꯒꯤ ꯃꯃꯥ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯆꯩꯔꯛꯏ꯫ ꯈꯨꯜꯒꯤ ꯃꯤ ꯈꯔꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯃꯤꯃꯤ ꯑꯗꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯂꯥꯏꯗꯤꯗꯨ ꯈꯨꯟꯈꯠꯂꯒ ꯄꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯃꯤ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯃꯧ ꯑꯗꯨꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯃꯧ ꯑꯗꯨꯗ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯑꯃꯒꯨꯝ ꯌꯦꯡꯂꯤ, ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯧ ꯑꯗꯨꯅ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ꯭ꯔꯥ ꯀꯩꯅꯣꯅꯦꯍꯦ? ꯑꯁꯨꯛ ꯊꯤꯅ ꯌꯥꯅ ꯆꯤꯛꯂꯤꯁꯤꯕꯨ ꯅꯣꯏꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅ ꯇꯧꯅꯒꯦ? ꯀꯩꯒꯤꯅꯣ ꯃꯤꯃꯤ, ꯐꯖꯅ ꯁꯥꯟꯅꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯊꯤꯅ ꯌꯥꯅ ꯀꯟꯅ ꯆꯤꯛꯏꯁꯤꯕꯣ? ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯗꯤ ꯃꯨꯜꯂꯤꯅꯦ꯫ ꯃꯧꯒꯤ ꯃꯆꯥ ꯑꯗꯨꯅ, ꯏꯃꯥ, ꯃꯤꯃꯤꯅ ꯆꯤꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯂꯥꯏꯗꯤꯁꯤꯅ ꯆꯤꯛꯂꯛꯄꯅꯦ, ꯃꯤꯃꯤꯅ ꯅꯠꯇꯦ ꯏꯃꯥ, ꯅꯥꯏꯌꯦ, ꯂꯥꯏꯗꯤꯗꯣ ꯐꯨꯋꯣ ꯏꯃꯥ, ꯂꯥꯏꯗꯤ ꯐꯨꯋꯣ꯫ ꯃꯤꯃꯤꯅ, ꯐꯨꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯗꯤ ꯐꯨꯕ ꯌꯥꯔꯣꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯌꯨ꯫ ꯅꯆꯥꯁꯤꯒ ꯂꯥꯏꯗꯤꯁꯤꯒ ꯎꯅꯤ ꯈꯟꯕꯗꯅꯦ ꯏꯆꯥꯒꯅꯦ ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯀꯤꯔꯦ꯫ ꯑꯉꯥꯡꯅꯤꯅ ꯂꯥꯏꯗꯤ ꯁꯛꯊꯤꯕꯤꯁꯤꯒ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ ꯏꯕꯦꯝꯃ, ꯉꯁꯤ ꯈꯠꯅꯅꯤ, ꯍꯌꯦꯡ ꯑꯃꯨꯛ ꯇꯤꯟꯅꯅꯤ꯫ ꯅꯆꯥꯗꯨꯅꯅꯦ ꯏꯆꯥꯒꯤ ꯂꯥꯏꯗꯤ ꯑꯁꯤ ꯃꯨꯜꯂꯝꯗ꯭ꯔꯕꯗꯤ ꯍꯦꯛ ꯐꯗꯧꯕ꯫ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯃꯤꯃꯤ, ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯥꯅꯦ, ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯥꯅꯦ꯫ ꯏꯆꯥꯁꯦ ꯀꯌꯥꯗ ꯊꯤꯅ ꯌꯥꯅ ꯆꯤꯛꯄꯤꯔꯤꯅꯣ ꯌꯦꯡꯉꯨꯕꯁꯦ꯫ ꯏꯃꯥ, ꯂꯥꯏꯗꯤꯗꯣ ꯐꯨ ꯍꯥꯏꯕ, ꯂꯥꯏꯗꯤꯅ ꯆꯤꯛꯄꯅꯦ, ꯃꯤꯃꯤꯒꯤ ꯂꯥꯏꯗꯤꯅ ꯆꯤꯛꯄꯅꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ, ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯃꯤꯒ ꯁꯥꯟꯅꯔꯨꯒꯅꯣ ꯍꯥꯏꯗꯅ? ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ, ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯕꯅꯤ ꯍꯥꯏꯗꯅ? ꯍꯥꯟꯅꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ꯫ ꯃꯃꯥꯒ ꯃꯤꯃꯤꯒ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯇꯧꯔꯤꯕ ꯑꯗꯣ ꯃꯄꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯃꯤꯃꯤꯅ ꯍꯦꯛ ꯈꯪꯕꯅꯤꯅ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯃꯃꯥꯗꯨ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯁꯥꯟꯅꯔꯨꯔꯒ ꯂꯥꯛꯏ꯫ ꯃꯃꯥꯅ ꯃꯤꯃꯤꯒ ꯂꯩꯌꯨ, ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯐꯨꯕꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯃꯤꯃꯤ ꯁꯤꯟꯅꯔꯝꯂꯒ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯃꯤꯒꯤ ꯃꯄꯥ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯍꯜꯂꯛꯄꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯄꯥ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯒ ꯄꯥꯎꯗꯨ ꯇꯥꯕꯒ ꯇꯧꯐꯝ ꯈꯪꯗꯅ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ, ꯃꯤꯃꯤ,
ꯃꯆꯥꯅꯨꯄꯥꯅ ꯕꯥꯕꯥ ꯃꯤꯃꯤ ꯑꯩꯒ ꯂꯩꯌꯦ ꯃꯤꯃꯤ ꯕꯥꯕꯥ ꯂꯥꯛꯑꯦꯍꯦ ꯅꯪꯒꯤ ꯍꯥꯎꯕꯤ ꯂꯩꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯤꯃꯤ ꯅꯪꯒꯤ ꯂꯥꯏꯗꯤꯁꯦ ꯏꯄꯥꯗ ꯄꯤꯔꯛꯑꯣ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯗꯤꯁꯦ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯂꯥꯏꯗꯤꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯗꯤꯁꯦ ꯂꯩꯕꯗꯒꯤ ꯅꯣꯡꯃꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯥꯏ ꯄꯤꯔꯛꯑꯣ ꯂꯥꯏꯗꯤꯗꯣ ꯇꯜꯂꯤ ꯂꯥꯏꯗꯤ ꯂꯧꯒꯅꯨ ꯑꯩꯒꯤ ꯂꯥꯏꯗꯤ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯅꯤ ꯃꯄꯥꯗꯨꯅ ꯂꯥꯏꯗꯤ ꯑꯗꯣ ꯃꯤꯃꯤꯗꯒꯤ ꯃꯨꯜꯂꯒ ꯂꯧꯏ ꯃꯤꯃꯤ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯃꯄꯥꯅ ꯂꯥꯏꯗꯤ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯃꯃꯥꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥ ꯃꯤꯃꯤ ꯑꯗꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯃꯤꯃꯤ ꯋꯥꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨ ꯈꯨꯜꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯂꯪꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇ ꯌꯥꯟꯕꯒꯨꯝ ꯍꯧꯔꯝꯃꯤ ꯃꯄꯥ ꯑꯗꯨꯗ ꯃꯄꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯄꯥꯅ ꯂꯥꯏꯗꯤ ꯑꯗꯣ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯇꯥꯕꯔ ꯌꯦꯡꯂꯨꯕꯗ ꯂꯥꯏꯗꯤ ꯑꯗꯣ ꯀꯞꯄꯒꯤ ꯃꯁꯛ ꯑꯃꯒꯨꯝ ꯃꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯄꯥꯗꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯌꯨꯝ ꯇꯥꯟꯅ ꯊꯨꯅ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯕꯗ ꯃꯝꯂꯦ ꯇꯥꯔꯤꯕ ꯃꯃꯥ ꯃꯤꯃꯤꯗꯤ ꯀꯞꯄ ꯐꯈ꯭ꯔꯕꯣ ꯐꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯀꯞꯅ ꯀꯞꯅ ꯇꯨꯝꯈꯤꯕꯅꯤ ꯂꯥꯏꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯄꯥ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯦ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯁꯨ ꯇꯧꯋꯤꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ ꯂꯥꯏꯗꯤꯗꯣ ꯍꯨꯟꯇꯣꯛꯂꯝꯗꯥꯏꯗ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯅꯕꯒꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯍꯨꯟꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯨꯡꯍꯜꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯏꯗꯤꯗꯣ ꯀꯞꯄꯒꯨꯝꯅ ꯅꯤꯡꯉꯝꯗꯕꯒꯨꯝꯅ ꯇꯧꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯦ ꯑꯩ ꯀꯤꯃꯟꯕꯗꯒꯤ ꯆꯦꯜꯂꯛꯂꯕꯅꯤ ꯑꯁ ꯀꯤꯕꯨ ꯀꯤꯔꯦꯗ ꯈꯨꯜꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯠꯇ꯭ꯔꯥ ꯈꯪꯗꯦꯗ ꯀꯅꯥꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯛꯄ ꯂꯥꯏꯗꯤꯅꯣꯁꯨ ꯈꯪꯗꯦ ꯑꯁ ꯑꯩꯗꯤꯅꯦ ꯑꯣꯛ ꯈꯣꯡꯗꯅ ꯍꯦꯛ ꯀꯞꯅꯤꯡꯉꯕꯅꯤ ꯌꯥꯔꯦꯁꯦ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯅꯆꯥꯅꯨꯄꯥꯗꯤ ꯀꯥꯏꯗ ꯂꯩ ꯂꯩꯔꯝꯒꯅꯤꯌꯦ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯒ ꯃꯤꯃꯤ ꯑꯃꯨꯛ ꯄꯤꯖꯅꯕ ꯍꯧꯗꯣꯛꯄꯗ ꯃꯤꯃꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯂꯕꯁꯨ ꯃꯁꯥ ꯁꯥꯒꯠꯄ ꯂꯥꯏꯍꯧ ꯇꯧꯕ ꯍꯜꯂꯝꯗꯦ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯑꯁꯨꯝꯅ ꯅꯥꯕ ꯍꯤꯗꯥꯛ ꯐꯅ ꯊꯥꯔ ꯐꯥꯎꯕ ꯂꯥꯏꯍꯧ ꯍꯟꯗꯕ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇꯕꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯟꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯆꯥꯗꯨ ꯀꯣꯜꯂꯗꯨꯅ ꯀꯞꯄꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯃꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯑꯣꯏꯅ ꯏꯇꯥ ꯂꯥꯏꯗꯤ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ ꯃꯁꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯂꯝꯃꯤ ꯅꯣꯡ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯒ ꯌꯨꯝꯂꯣꯟꯅꯕꯗ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯕ ꯑꯗꯨ ꯃꯄꯥ ꯑꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡꯒꯤ ꯃꯧ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ ꯃꯄꯥꯗꯨ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯃꯤ ꯃꯆꯥ ꯃꯤꯃꯤꯁꯨ ꯅꯥꯕ ꯐꯠꯇꯕꯒꯤ ꯃꯄꯥꯗꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯄꯥ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯉꯔꯥꯡꯒꯤ ꯃꯥꯏꯕ ꯑꯗꯨ ꯀꯧꯔꯨꯒꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯌꯨꯝꯂꯣꯟꯅꯕ ꯃꯧ ꯑꯗꯨ ꯄꯣꯂꯣꯏꯅꯕ ꯀꯟꯅ ꯇꯧꯔꯤ ꯀꯞꯄ ꯂꯥꯎꯕꯁꯨ ꯇꯣꯛꯇ꯭ꯔꯤ ꯃꯄꯥ ꯑꯗꯨ ꯃꯥꯏꯕ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ ꯁꯨꯝ ꯍꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯂꯥꯏꯗꯤ ꯊꯅꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯄꯥ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯂꯥꯏꯗꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩ ꯁ꯭ꯋꯥꯏꯗꯅꯤꯗ ꯉꯔꯥꯡ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯅꯦ ꯑꯁ ꯑꯩꯗꯣ ꯀꯅꯥꯝꯇ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯍꯨꯟꯇꯣꯛꯑꯝꯒꯗꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯑꯩꯒꯤ ꯗꯣꯁꯥꯁꯤ ꯇꯥꯔꯗꯤꯀꯣ ꯃꯃꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯥꯏꯕ ꯊꯤꯕ ꯆꯠꯈ꯭ꯔꯒ ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯦ ꯏꯕꯨꯡꯉꯣꯒ ꯂꯩꯍꯧꯕꯅꯤ ꯂꯥꯛꯑꯣ ꯊꯨꯅ ꯍꯩꯃꯥ ꯅꯪꯕꯨ ꯑꯩꯅ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯒꯅꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯣ ꯂꯥꯛꯃꯟꯗꯕꯗꯒꯤ ꯈꯨꯔꯥ ꯃꯥꯏꯕꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯄꯥꯕꯨ ꯃꯥꯏꯕ ꯂꯧꯕ ꯆꯠꯈꯤꯕꯗꯥꯏꯅꯦ ꯐꯪꯗ꯭ꯔꯦꯅꯦꯍꯦ ꯑꯃꯠꯇ ꯃꯌꯨꯝꯗ ꯂꯩꯍꯧꯗꯦꯅꯦ ꯑꯗꯨꯒ ꯂꯥꯏꯗꯤꯗꯣ ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯕꯅꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯔꯦ ꯂꯥꯏꯗꯤ ꯂꯩꯕ ꯂꯩꯇꯕ ꯇꯧꯔ ꯂꯩꯔꯅꯨ ꯌꯨꯝꯗ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯆꯠꯁꯤ ꯍꯤꯗꯥꯛ ꯑꯁꯦ ꯑꯃꯨꯛ ꯄꯤꯖꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ ꯇꯨꯃꯥꯡ ꯌꯧꯔꯛꯄꯗ ꯏꯃꯨꯡꯗ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯤꯃꯤꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯣꯜꯗ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯏꯉꯛ ꯉꯛꯅ ꯃꯆꯥꯅꯨꯄꯥ ꯀꯧꯔꯒ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯗꯤ ꯊꯣꯡꯖꯤꯟꯕ ꯔꯨꯝꯗ
ꯌꯥꯝꯅ ꯀꯤꯅ ꯃꯁꯥ ꯅꯤꯛꯅ ꯃꯆꯟ ꯃꯤꯃꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯤꯃꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯤꯃꯤꯅ ꯂꯥꯏꯙꯤ ꯀꯣꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤ꯫ ꯃꯤꯃꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯙꯤ ꯑꯗꯨꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯤꯃꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯆꯥꯅꯨꯄꯥꯗ ꯀꯅꯥꯅ ꯂꯥꯏꯙꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯎꯕꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯗꯦ ꯑꯗꯨꯒ ꯆꯪꯂꯛꯄꯗ ꯂꯥꯏꯙꯤꯒ ꯃꯤꯃꯤꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗꯒꯤ ꯀꯤꯕꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯃꯤꯅ "ꯏꯃꯥ, ꯏꯃꯥ, ꯏꯇꯥ ꯂꯥꯏꯙꯤ ꯍꯜꯂꯛꯑꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ꯫ ꯏꯇꯥ ꯂꯥꯏꯙꯤꯁꯦ ꯉꯔꯥꯡ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦ." "ꯍꯣꯏ ꯍꯣꯏ, ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯂꯥꯏꯙꯤꯁꯦ? ꯐꯔꯦ ꯐꯔꯦ, ꯁꯥꯟꯅꯔꯣ ꯏꯇꯥ ꯂꯥꯏꯙꯤꯒ." "ꯍꯣꯏ ꯏꯃꯥ, ꯕꯕꯥ ꯅꯪ ꯐꯠꯇꯦ, ꯅꯨꯡꯁꯤꯗꯦ." "ꯇꯥꯔꯤꯕꯣ ꯃꯃꯥ, ꯑꯩ ꯃꯣꯏ ꯑꯁꯤꯕꯒꯤꯁꯦ ꯉꯥꯛꯇ ꯆꯪꯕꯤꯔꯨꯒꯦ꯫ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯀꯣ, ꯏꯕꯨꯡꯉꯣꯗꯤ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯨꯔꯅꯨ." "ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯨꯔꯣ, ꯑꯩꯁꯨ ꯉꯥꯎꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯃꯤꯃꯤ, ꯐꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨꯀꯣ꯫ ꯕꯨꯡꯉꯣ, ꯃꯤꯃꯤꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯃꯄꯥ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧ ꯁꯤꯔꯝꯕꯗꯨꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯄꯣꯠꯂꯣꯏꯐꯝꯗ ꯃꯤꯁꯤꯡꯅ ꯃꯧ ꯁꯤꯔꯝꯕꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ꯫ ꯃꯉꯛ ꯅꯥꯗꯨꯅ ꯁꯤꯔꯝꯕꯅꯤ, ꯃꯁꯥꯒꯤ ꯂꯩꯅꯥꯁꯨ ꯂꯩꯕ ꯍꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯑꯗꯨ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯃꯧ ꯑꯃ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯅ "ꯉꯔꯥꯡꯗꯅꯦ ꯃꯁꯥ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯧꯗꯣ, ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯂꯥꯏꯙꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯒ ꯃꯃꯥꯒꯗꯤ ꯇꯨꯃꯤꯟꯅꯖꯕꯅꯤ." ꯅꯨꯄꯥ ꯑꯃꯅ "ꯑꯍꯜꯒꯤ ꯋꯥꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯣ? ꯂꯥꯏꯙꯤꯅꯕꯣ? ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕ." "ꯍꯣꯏꯅꯦ ꯑꯗꯨꯁꯨ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯕꯒꯤ ꯃꯇꯝꯕꯨ ꯌꯧꯔꯛꯂꯕꯗꯤ ꯀꯟꯒꯦꯔ ꯁꯣꯟꯒꯦꯔ ꯑꯗꯨꯝ ꯁꯤ ꯍꯥꯏꯕꯗꯨꯅꯤ." ꯃꯤꯃꯤꯒꯤ ꯃꯄꯥꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯣꯠꯂꯣꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯇꯥꯟꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯩ ꯑꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯈꯨꯗꯩ ꯐꯤ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝꯅ ꯊꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯤ ꯃꯔꯣꯜ ꯁꯠ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯤꯃꯤꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯃꯄꯥ ꯑꯗꯨꯅ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗꯦ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯄꯥ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯤꯃꯤꯗꯤ ꯏꯃꯨꯡꯗ ꯂꯥꯏꯙꯤꯒ ꯁꯥꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯥꯅ "ꯏꯃꯥ, ꯏꯃꯥ, ꯄꯥꯕꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ?" "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯃꯥꯁꯨꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯏꯃꯥ, ꯑꯩꯗꯤ ꯌꯥꯝ ꯀꯤ, ꯃꯣꯏꯒꯤ ꯃꯤ ꯁꯤꯕꯒꯤ ꯀꯞꯄꯁꯦ ꯇꯥꯕꯗ." "ꯏꯕꯨꯡꯉꯣ, ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ, ꯃꯤꯃꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯆꯠꯂꯣ." "ꯇꯜꯂꯤ ꯏꯃꯥ, ꯃꯤꯃꯤꯅꯦꯅ ꯀꯤ, ꯂꯥꯏꯙꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕꯅꯦ꯫ ꯑꯩ ꯆꯪꯂꯨꯕꯗ ꯃꯥꯒꯤ ꯂꯥꯏꯙꯤꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯋꯦ." "ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ, ꯃꯊꯥꯅꯒ ꯃꯊꯥ ꯁꯥꯕꯅꯦ꯫ ꯅꯄꯥꯗꯨꯅ ꯑꯃꯨꯛ ꯈꯣꯏ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯊꯕꯛ ꯆꯠꯂꯤꯕꯔꯥ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯆꯥꯛꯁꯨ ꯉꯔꯥꯡꯗꯒꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯈꯤꯗꯕꯅꯤ." ꯃꯤꯃꯤꯅ "ꯏꯃꯥ, ꯏꯃꯥ." "ꯍꯥꯎ ꯃꯤꯃꯤ, ꯅꯪꯕꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯁꯤꯕꯣ?" "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯈꯤꯌꯦ." "ꯀꯩꯗꯧꯔꯒꯦ ꯃꯤꯃꯤ? ꯀꯤꯕ꯭ꯔꯣ ꯅꯪꯕꯣ?" "ꯀꯤꯕꯤꯗꯦꯗ, ꯏꯇꯥ ꯂꯥꯏꯙꯤ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯉꯔꯥꯡꯒꯤꯅꯦ ꯅꯨꯄꯤ ꯐꯠꯇꯕꯤꯗꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯐꯨꯕꯗꯣ ꯁꯤꯔꯦꯌꯦ, ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯃꯆꯥ ꯆꯟꯗꯣ." "ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ?" "ꯑꯁ ꯃꯤꯃꯤ, ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤꯅ, ꯏꯇꯥ ꯂꯥꯏꯙꯤꯅ ꯍꯥꯏꯔꯛꯏꯅꯦ." "ꯏꯃꯥ, ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯒꯦ. ꯕꯕꯥꯗꯣ ꯊꯕꯛ ꯆꯠꯄ ꯃꯥꯟꯗꯦꯀꯣ ꯏꯃꯥ ꯑꯩꯗꯤ." ꯃꯤꯃꯤꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯄꯥꯗꯣ ꯑꯔꯥꯞꯄ ꯑꯃꯗꯒꯤ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯥꯒ ꯑꯗꯨ ꯃꯄꯥ ꯂꯥꯛꯄꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯤꯃꯤꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ, ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯄꯥꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯊꯣꯡꯒꯥꯜ, ꯁꯨꯃꯥꯡ, ꯌꯦꯅꯈꯥ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯏꯁꯤꯡꯗ ꯍꯥꯞꯇꯨꯅ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯈꯨꯠꯇ
ꯂꯥꯏꯙꯤ ꯃꯆꯥ ꯑꯃꯒ ꯁꯔꯨꯒꯨꯝꯕ ꯑꯃꯒ ꯂꯧꯊꯣꯛꯇꯨꯅ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯤꯃꯤꯒ ꯂꯥꯏꯙꯤꯒꯗꯨ ꯐꯃꯨꯡꯗ ꯇꯨꯝꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯌꯦꯡꯂꯤ ꯌꯥꯝꯅ ꯀꯤꯅ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔꯗꯨꯅ ꯃꯩ ꯈꯔ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯃꯤꯃꯤꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒ ꯂꯥꯏꯙꯤꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯒꯦ ꯇꯧꯕꯗ ꯂꯥꯏꯙꯤꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯏꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯆꯨꯝꯂꯦꯗꯅ ꯑꯩꯅ ꯈꯜꯂꯤꯕꯗꯣ꯫ ꯏꯃꯥꯏ ꯑꯉꯥꯡ ꯑꯁꯤꯗ ꯅꯪꯗꯤ ꯏꯇꯥ ꯁꯥꯟꯅꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ? ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯃꯐꯝꯗ ꯂꯩꯔꯨꯔꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯦꯀꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯙꯤꯗꯨ ꯇꯞꯅ ꯄꯨꯊꯔꯛꯇꯨꯅ ꯃꯥꯏꯕꯗꯨꯒꯤ ꯂꯥꯏꯙꯤ ꯃꯆꯥ ꯑꯗꯨꯒ ꯊꯝꯃꯤꯟꯅꯩ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯐꯅ ꯀꯨꯏꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯏꯆꯥꯁꯥ, ꯂꯣꯏꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯥꯏꯙꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯂꯔꯣꯏ꯫ ꯄꯨꯡꯐ ꯐꯔꯗꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯣꯀꯣ꯫ ꯂꯥꯏꯙꯤ ꯑꯁꯤꯗꯤ ꯑꯩꯅ ꯄꯨꯔꯗꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯃꯥꯒꯤ ꯑꯋꯥꯃꯜꯁꯦ꯫ ꯌꯥꯔꯦ ꯌꯥꯝꯅ ꯇꯧꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯉꯝꯕ ꯈꯔ ꯍꯦꯛ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯃꯥꯃꯥ, ꯑꯗꯣ ꯃꯥꯃꯥ ꯍꯌꯦꯡ ꯉꯟꯅ ꯍꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯌꯥꯗꯦ꯫ ꯂꯥꯏꯙꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦ꯫ ꯂꯥꯏꯙꯤꯁꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯥꯞꯅ ꯄꯨꯔꯒ ꯐꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯆꯝꯕ ꯂꯥꯏꯙꯤ ꯅꯠꯇꯦꯅꯦ ꯅꯣꯏꯕꯣ꯫ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯍꯧꯗꯣꯛꯀꯅꯨ, ꯑꯗꯨꯝ ꯇꯨꯝꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯃꯥꯃꯥ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯉꯝꯖꯕ ꯑꯔꯩꯕ ꯈꯔ ꯄꯤꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯃꯤꯃꯤꯕꯨ ꯌꯦꯡꯂꯗꯨꯅ ꯀꯞꯁꯨ ꯀꯞꯄꯤ, ꯍꯔꯥꯎꯁꯨ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯤꯃꯤ ꯃꯊꯟꯇ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒꯅ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯤ ꯃꯤꯃꯤ ꯁꯦꯟꯅꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ꯫ ꯃꯤꯃꯤꯗꯤ ꯀꯟꯅ ꯇꯨꯝꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯥ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ꯫ ꯃꯤꯃꯤ ꯐꯃꯨꯡꯗꯒꯤ ꯏꯃꯥ! ꯍꯥꯎ, ꯏꯆꯥ ꯃꯤꯃꯤꯕꯨ ꯍꯧꯒꯠꯂꯕꯣ? ꯕꯕꯥꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ꯫ ꯏꯄꯥ ꯁꯤꯗ ꯂꯩꯌꯦ꯫ ꯏꯆꯥꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣꯅꯦ? ꯅꯨꯡꯉꯥꯏ, ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ꯫ ꯍꯣꯏ, ꯏꯃꯥ ꯄꯨꯔꯛꯑꯒꯦꯀꯣ꯫ ꯅꯕꯨꯡꯒꯤꯁꯨ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯨꯒꯅꯦ ꯆꯥꯃꯤꯟꯅꯔꯣ꯫ ꯕꯕꯥꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯤꯃꯤꯗꯨ ꯂꯥꯏꯙꯤꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯕꯨꯡꯒ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯌꯣꯜ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯄꯥꯅ ꯊꯕꯛ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯃꯤꯕꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯤꯈꯤꯕ ꯃꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯏꯕ ꯈꯛꯇꯃꯛ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯊꯕꯛ ꯆꯠꯇꯕꯤꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯥꯏꯕꯗꯨ ꯁꯤꯔꯝꯂꯕꯗꯤ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ, ꯀꯅꯥꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯝ ꯌꯧꯕꯒ ꯃꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯏ꯫ ꯑꯗꯨꯕꯨ ꯃꯤꯃꯤꯗꯤ ꯃꯕꯨꯡꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯃꯤ ꯃꯄꯥꯗꯣ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯤꯃꯤꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯐꯥꯔꯦ꯫ ꯃꯕꯨꯡꯁꯨ ꯄꯥꯈꯪ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯂꯣꯟꯅꯕ ꯃꯧ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯃꯤꯒ ꯂꯥꯏꯙꯤꯒꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯏꯃꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯀꯌꯥ ꯇꯧꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯃꯤꯒꯤ ꯏꯃꯨꯡꯗꯤ ꯇꯣꯈꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫